Thaoda Ethanol Yanbagi Mayokta'Gari March Sathagadauri Taxy Unionshing na Parliament THOMJINGADOURI New Delhi ki Jantar Mantar da sanction ki ba Cockroach Janata Party na luching ba naha singi khongjang chawna mai pakraba matung leibak asigi commercial vehicles operate sing amadi activists kayana center lenga ki petrol da ethanol chada kun yanbagi policy asigi Mayokta'Gari march yauna parliament ta thomjinduna akan ba khongjang sangsina ba thorang khre activists amadi entrepreneur ke hasin Punawalana Team Bharat khaiba Vener gi makhada tha asigi kunthamathoi New Delhi gi lambi singda ing tappa mawangda achoba gari march Gandhi march haina mingthon ba gari gi rally ama pangtholagani haina laukthokre rally asi Mahatma Gandhi gi Dandi march tagi thona lawduna pangthokadabani rally asi India Gate gi hawraga parliament seat tamna changsingani lambi da Union Road Transport Minister Nitin Gadkari amadi Union Fuel Minister Hadif Singha Purigi Office Amadi Official Residence Faugani Hairi Commercial Vehicle Operate Singi Oiba Khongjang Asina Lengakta Ethanol Yandaba Thau liter lupa Chamaga Humfu Manga Dagina Chamaga Humfu Tara Piriba Asi Mamal Hantahalu Chanaba Gari Singi Dama E10 Thau makhatana fanghalu E20 thaugi mamal hojik leiriba asidagi chada kun hanthahanggadabani haibana chingba demand kya tauri cheraksida E20 gi matangda lengakna ahenba pressure pinabagi damakta mathang thagi marida Delhi Taxi and Tourist Transporter and Tour Operation Association na sinduna achoba rally ama chattuna parliament ta thomjin duna kholau launa ba thorang khre hairi